SP Ratan Sanjoy phone to hek thambaga nakal de leiriba police commando aniduda kainoma haina ba hotnaringai khudakaduda nongthakta akhak arauna pungnin nilakba duda mamai dunon khatuna yeng atiya thakta amamba nonggi mapaina paiduna leirambadu kok thakta hek nan tharakadawba ko pukning da phawi adubu wakhaldadi ngasigi ahinga sida thajabu upai matawraga phangnaba thigani haina khankhiba oibana nong nungshiki phibam adu phachilaktragasu SP Ratan khongpham lengri magi police personnel sing adusu mathak thongbagi order oibana nong churagasu duty tawba tai adumna mapap chelaba miyoi amana mahausa lairembi imagi maphamda kayam kuina singna duna leiba ngamgadawri mai kai ngauna silakliba nungshit aduna masadu humdokpa makhai sahum kanna silaklabada SP Ratan mafam aduda kuithana leiba ngamsilaktre ngaihak aduda nong so haithaba makhai chure akha karaugi makholsu malyam leimai adubu nikpa makhai hauna tarare phibam asida kuithana leiba yararoi khangladuna SP Ratan su thajabu thibagi thabaktu nakal namaromda thamkhraga gari da kakhatkre aduga mafam adudagi police gari singdu mari mari chatnakhi tawriba phibam adu thajadi punga khengai wakhalda nonggi akha karau makholgi akiba phawkhidre nonglei nungshit lakpagi mipaiba supokta akanba nongju marak aduda SP Ratana magi khongloi siphai mayam aduga gari mamai leiraga mafam adu thadokhibadu mapi sinthana yengduna leihawi machindasu pukning nungsina mamabu kauje nong marak aduda khongpham amata lengdana mamabu kauraga kaplibadu phana kuina kaplaba matung sorama sangna hondoklaga mafam adudagi haugatli aduga achikpa kanasu chatnadaba lambi yenglaga nonglei nungshit marak aduda chingning yauba lambi amada janjat tawduna lai masa kanjanaba hotnabada narak mongsong marakta tingkhang tumbongna thillagadi haibagi mipaibasu laikhidri jangalgi sa kaigi akiba khangkhidri nongdol thakta thokliba akhak araugi braja sina kok thakta tarabadi haibagi nachumbasu phawkhidri mafam adudagi chungmai khara lalaga asamba lambida lamkang jati sing taba thamla pokpi kauba khulladu yoba yai haina thaina mamana hairambadu ningsinglakpadagi khulladuda mamagi thainagi marup ama leikhibadugi manak tamna laklibani adubu thajana khangdaba amadi thamlak pokpi khulladu yautringaida chungmai kaya lalaga chothe jati sing taba khongkhang khul hana lankhini madugi matung lamkang jati sing taba lamkang khunau kauba khul amaso muklan khigadawri madugi matungda chungmai kaya lalaba matung thamlak pokpi khul yaugadawri bani ahing aduda chunglon kaya lalaga thamlak pokpi yauknaba lakpasu ngamgadawba natte adubu thajadi khulladu yaubagi asa amaga loinana chingnung phawduna lakadawri churamba nongsu tapna tapna lepkhre leichil nongphai marakta lotuna leiramba nongdol thakki thajasu tapna tapna mangal thoklaktuna marup thajagi khongchat adubu namjingbina ba hotnaje adubu numidangi matam oibaga amamba marak aduda chinggi lambi thiraga chatlibadu khara sum chatlaga lambi mangba haurakle asum chatlambadagi lambido narak mongsong oina sum oshilakpaduda thaja pukningda chingnarap tawna thanglamba khongthang adu tapthaba hawi amamba ahing aduda chingnung taba lambi macha aduda madom laklibadu lalabra haibagi chingnabana tung onthoklaga yenglubada ngasai makhai wakhalda thoidokna khanjiludaba akiba kaya ama masada phawba haurai mikup amakhak wakhaldu khara chawthoklubani thangnaba mikuptadi mihul chongba henjilai narak mongsong marak aduda tin harau singna khongbagi makhol so hauna tai masaso akibana lapna yengthokpasu ngamde ahingda khongba uchegi khonjalsu naksinna tabaduda mathakta haifet yengkhatlubani manak nakna hauriba ujawadugi anakpa usa amada tonglamba maku achauba aduna mabu munna yengduna leirambadu ubada thaja khangprek khangi
ꯍꯛꯆꯥꯡꯅꯒ ꯆꯣꯛꯊꯕꯒ ꯅꯣꯡꯅ ꯃꯁꯥ ꯄꯨꯝꯕ ꯄꯨꯡꯂꯨꯞ ꯂꯨꯞꯄꯒ ꯑꯍꯤꯡ ꯃꯌꯥꯏ ꯑꯗꯨꯗ ꯂꯝꯕꯤ ꯃꯥꯡꯅ ꯂꯦꯞꯂꯤꯕꯗꯨ ꯑꯀꯤꯕꯅ ꯍꯦꯟꯖꯤꯜꯂꯛꯏ꯫ ꯑꯗꯨꯕꯨ ꯆꯠꯂꯤꯕ ꯈꯣꯡꯆꯠ ꯑꯗꯨ ꯂꯝꯕꯤ ꯃꯥꯡꯂꯦ ꯍꯥꯏꯗꯨꯅ ꯑꯁꯨꯝ ꯂꯦꯞꯇꯨꯅ ꯀꯞꯂꯒ ꯂꯩꯕꯗꯤ ꯌꯥꯒꯗꯧꯔꯤꯕ꯭ꯔꯥ? ꯋꯥꯈꯜꯗꯨ ꯈꯟꯅ ꯈꯟꯅ ꯉꯥꯏꯍꯥꯛ ꯃꯃꯤꯠ ꯃꯅꯥ ꯆꯦꯖꯦꯠ ꯎꯏꯁꯤꯜꯂꯤ꯫ ꯑꯗꯨꯒ ꯑꯃꯝꯕ ꯃꯔꯛ ꯑꯗꯨꯗ ꯋꯥꯈꯜꯅ ꯃꯥꯏꯀꯩ ꯂꯥꯝꯂꯒ ꯂꯝꯕꯤ ꯑꯃ ꯈꯜꯂꯒ ꯆꯠꯈꯤ꯫ ꯑꯁꯣꯝꯗꯅ ꯅꯣꯡꯅ ꯐꯨꯗꯤꯠ ꯐꯨꯗꯅ ꯆꯨꯕ ꯑꯗꯨꯗ ꯆꯤꯡꯁꯥꯡ ꯆꯤꯡꯃꯥꯏ ꯑꯃ ꯑꯅꯤ ꯂꯥꯜꯂꯒ ꯂꯥꯛꯂꯤꯕꯗꯨ ꯄꯨꯡ ꯑꯃ ꯑꯅꯤꯃꯨꯛꯀꯤ ꯃꯇꯨꯡꯗ ꯎꯃꯪ ꯃꯅꯨꯡ ꯑꯃꯗ ꯁꯥꯕ ꯂꯧꯇꯥꯡ ꯁꯪ ꯑꯃꯗ ꯌꯧꯔꯛꯂꯤ꯫ ꯆꯤꯡꯁꯥꯡ ꯌꯧꯔꯛꯀꯅꯤ ꯍꯥꯏꯅ ꯍꯥꯟꯅꯗꯒꯤ ꯈꯪꯍꯟꯈ꯭ꯔꯕ ꯑꯣꯏꯕꯒꯤ ꯃꯈꯣꯏꯅ ꯍꯦꯛ ꯌꯧꯔꯛꯄꯒ ꯇ꯭ꯔꯥꯏꯕꯦꯜ ꯑꯍꯜ ꯑꯃꯅ ꯊꯣꯡꯗꯣ ꯍꯥꯡꯗꯣꯔꯛꯏ꯫ ꯊꯤꯟꯊꯕ ꯇꯧꯗ ꯆꯤꯡꯁꯥꯡꯅ ꯍꯦꯛ ꯆꯪꯂꯛꯄꯒ ꯑꯍꯜ ꯑꯗꯨꯒ ꯂꯩꯃꯤꯟꯅꯔꯝꯕ ꯅꯤꯄꯥ ꯑꯅꯤꯗꯨꯅ ꯇ꯭ꯔꯪꯛ ꯕꯣꯛꯁ ꯑꯆꯧꯕ ꯑꯃ ꯊꯥꯡꯗꯣꯔꯛꯂꯒ ꯆꯤꯡꯁꯥꯡꯒꯤ ꯃꯥꯡꯗ ꯊꯝꯃꯤ꯫ ꯑꯗꯨꯒ ꯕꯣꯛꯁ ꯑꯗꯨ ꯍꯥꯡꯗꯣꯛꯅꯕ ꯍꯣꯠꯅꯩ꯫ ꯆꯤꯡꯁꯥꯡꯁꯨ ꯍꯣꯏ ꯃꯩ ꯍꯥꯏꯗꯦ꯫ ꯅꯤꯄꯥꯁꯤꯡꯗꯨꯅ ꯇꯧꯔꯤꯕꯗꯨ ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯂꯩ꯫ ꯅꯤꯄꯥ ꯑꯅꯤꯗꯨꯁꯨ ꯕꯣꯛꯁꯇꯨ ꯍꯦꯛ ꯍꯥꯡꯗꯣꯛꯄꯒ ꯆꯤꯡꯁꯥꯡꯗ ꯃꯈꯨꯠꯅ ꯏꯪꯒꯤꯠ ꯇꯧꯏ꯫ ꯃꯅꯨꯡꯗ ꯌꯥꯎꯔꯤꯕ ꯈꯨꯠꯂꯥꯏ ꯃꯌꯥꯝ ꯑꯗꯨ ꯆꯦꯛ ꯇꯧꯕꯤꯌꯨ ꯍꯥꯏꯕꯒꯨꯝ꯫ ꯕꯣꯛꯁ ꯃꯅꯨꯡꯗ ꯌꯥꯎꯔꯤꯕ ꯈꯨꯠꯂꯥꯏꯁꯤꯡꯗꯨ ꯌꯥꯝꯅ ꯁꯣꯐꯤꯁꯇꯤꯀꯦꯇꯦꯠ ꯑꯣꯏꯕ ꯈꯨꯠꯂꯥꯏ ꯉꯥꯛꯇꯅꯤ꯫ ꯋꯥꯂꯥꯡ ꯑꯃꯠꯇ ꯉꯥꯡꯅꯗ ꯆꯤꯡꯁꯥꯡꯁꯨ ꯈꯨꯠꯂꯥꯏ ꯃꯌꯥꯝ ꯑꯗꯨꯒꯤ ꯃꯅꯨꯡꯗꯒꯤ ꯆꯥꯏꯅꯤꯁ ꯃꯦꯗ RPG-ꯗꯨ ꯑꯃ ꯄꯥꯏꯈꯠꯂꯒ ꯍꯥꯏꯐꯦꯠ ꯌꯦꯡꯉꯤ꯫ ꯑꯃ ꯑꯅꯤ ꯑꯃꯨꯛ ꯄꯥꯏꯈꯠꯂꯒ ꯌꯦꯡꯉꯤ꯫ ꯄꯥꯝꯖꯔ ꯃꯥꯜꯂꯤ꯫ ꯉꯥꯏꯍꯥꯛ ꯌꯦꯡꯂꯒ ꯕꯣꯛꯁꯇꯨ ꯑꯃꯨꯛ ꯈꯨꯝꯖꯤꯟꯈꯤ꯫ ꯑꯗꯨꯒ ꯂꯥꯛꯃꯤꯟꯅꯔꯤꯕ ꯅꯤꯄꯥ ꯑꯗꯨꯗ ꯏꯪꯒꯤꯠ ꯇꯧꯏ꯫ ꯅꯤꯄꯥ ꯑꯗꯨꯁꯨ ꯆꯤꯡꯁꯥꯡꯒꯤ ꯏꯪꯒꯤꯠ ꯑꯗꯨꯗ ꯅꯥꯡꯒꯜꯗ ꯄꯣꯔꯛꯂꯤꯕ ꯕꯦꯒꯇꯨ ꯂꯧꯊꯣꯛꯂꯒ ꯑꯍꯜ ꯑꯗꯨꯒꯤ ꯃꯃꯥꯡꯗ ꯄꯣꯞ ꯊꯥꯗꯩ꯫ ꯑꯍꯜ ꯑꯗꯨꯁꯨ ꯕꯦꯒꯇꯨ ꯍꯥꯡꯗꯣꯛꯂꯒ ꯌꯦꯡꯉꯤ꯫ ꯏꯟꯗꯤꯌꯟ ꯔꯨꯄꯤ 500 ꯅꯣꯠꯁ ꯕꯟꯗꯜꯁꯤꯡ ꯑꯗꯨ ꯎꯕꯗ ꯕꯟꯗꯜ ꯑꯃ ꯑꯅꯤ ꯄꯥꯏꯈꯠꯂꯒ ꯍꯥꯏꯐꯦꯠ ꯌꯦꯡꯉꯤ꯫ ꯑꯗꯨꯕꯨ ꯃꯇꯥꯡ ꯑꯗꯨꯗ ꯁꯦꯜꯗꯨ ꯁꯨꯔꯕ꯭ꯔꯥ ꯁꯨꯗ꯭ꯔꯤꯕ꯭ꯔꯥ ꯍꯥꯏꯅ ꯃꯁꯤꯡ ꯊꯤꯗꯨꯅ ꯂꯩꯅꯕꯒꯤ ꯃꯇꯝ ꯅꯠꯇꯦ꯫ ꯈꯔ ꯌꯦꯡꯂꯒ ꯕꯦꯒꯇꯨ ꯈꯨꯝꯖꯤꯟꯈ꯭ꯔꯦ꯫ ꯉꯁꯥꯏꯗꯒꯤ ꯋꯥꯂꯥꯡ ꯑꯃꯠꯇ ꯉꯥꯡꯅꯗꯅ ꯂꯩꯔꯝꯕ ꯆꯤꯡꯁꯥꯡꯅ ꯍꯥꯟꯅ ꯃꯆꯤꯟ ꯀꯥꯡꯂꯛꯏ꯫ ꯑꯍꯜ ꯑꯗꯨꯒ ꯅꯤꯄꯥ ꯑꯃꯒꯗꯤ ꯍꯥꯟꯅꯗꯒꯤ ꯑꯁꯤꯒꯨꯝꯕ ꯊꯕꯛꯇ ꯂꯣꯏꯅꯔꯛꯄ ꯑꯣꯏꯕꯒꯤ ꯃꯁꯛ ꯈꯪꯅꯩ꯫ ꯑꯗꯨꯕꯨ ꯑꯅꯧꯕ ꯃꯁꯛ ꯑꯃꯁꯨ ꯂꯩꯔꯝꯕꯗꯨꯗ ꯐꯥꯒꯤ ꯑꯣꯏ ꯀꯩ ꯑꯣꯏ ꯅꯣꯛꯐꯦꯠ ꯇꯧꯔꯒ ꯑꯍꯜ ꯑꯗꯨꯗ ꯑꯣꯟꯁꯤꯟꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯃꯤ ꯑꯅꯧꯕ ꯂꯩꯔꯝꯃꯤꯅꯦ ꯑꯍꯜꯒꯤꯁꯦ꯫ ꯑꯍꯜ ꯅꯤꯄꯥ ꯑꯗꯨꯁꯨ ꯆꯤꯡꯁꯥꯡꯒꯤ ꯋꯥꯗꯨꯗ ꯃꯔꯣꯜ ꯏꯈꯣꯏ ꯈꯣꯏꯅ ꯏꯆꯝ ꯆꯝꯅ ꯈꯨꯝꯂꯛꯏ꯫ ꯕꯤꯖꯤꯅꯦꯁꯁꯦ ꯈꯔ ꯐꯖꯈ꯭ꯔꯦ꯫ ꯑꯗꯨꯅꯀꯣ ꯃꯤꯁꯨ ꯈꯔ ꯍꯦꯟꯈ꯭ꯔꯦ꯫ ꯂꯣꯡ ꯂꯤꯞ ꯑꯍꯜ꯫ ꯅꯣꯡꯍꯧ ꯑꯀꯟꯕ ꯑꯃꯅ ꯉꯥꯏꯍꯥꯛ ꯆꯨꯔꯝꯕ ꯅꯣꯡꯁꯨ ꯇꯞꯅ ꯇꯞꯅ ꯂꯦꯞꯈ꯭ꯔꯦ꯫ ꯑꯗꯨꯕꯨ ꯆꯤꯡ ꯂꯝꯕꯤ ꯑꯗꯨꯗ ꯆꯤꯡꯅꯨꯡ ꯐꯥꯎꯗꯨꯅ ꯈꯨꯠꯂꯥꯏ ꯍꯥꯞꯄ ꯇ꯭ꯔꯪꯛ ꯕꯣꯛꯁ ꯑꯗꯨ ꯄꯨꯔꯒ ꯂꯥꯛꯂꯤꯕꯗꯨ ꯅꯣꯡ ꯆꯨꯈꯤꯕꯒꯤ ꯂꯝꯕꯤꯗꯨ ꯈꯣꯡꯂꯩ ꯊꯨꯅ ꯂꯥꯛꯄꯁꯨ ꯌꯥꯗ꯭ꯔꯦ꯫ ꯑꯗꯨꯅ ꯍꯜꯂꯛꯄꯗꯨ ꯃꯈꯣꯏꯅ ꯄꯥꯅꯕ ꯃꯇꯝꯗꯒꯤ ꯈꯔ ꯍꯦꯟꯗꯣꯛꯅ ꯆꯪꯒꯗꯧꯔꯤ꯫ ꯂꯥꯏꯕꯛ ꯐꯕꯒꯤ ꯅꯣꯡ ꯆꯨꯕ ꯑꯍꯤꯡ ꯑꯣꯏꯕꯅ ꯁꯦꯟꯇ꯭ꯔꯦꯜ ꯐꯣꯔꯁꯁꯤꯡ ꯗ꯭ꯌꯨꯇꯤ ꯇꯥꯕꯗꯨ ꯈꯔ ꯀꯣꯝꯊꯣꯛꯈꯤꯕ ꯑꯗꯨꯗ ꯏꯀꯣꯝ ꯀꯣꯝꯅ ꯆꯠꯄ ꯌꯥꯔꯤꯕꯅꯤ꯫ ꯅꯠꯇ꯭ꯔꯒꯗꯤ ꯈꯣꯡꯊꯥꯡ ꯑꯃ ꯊꯥꯡꯕꯗ ꯈꯪꯈꯤꯕꯅ ꯍꯥꯟꯒꯗꯧꯔꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯅꯣꯡꯉꯥꯜꯂꯝꯗꯥꯏ ꯃꯇꯝ ꯑꯗꯨꯗ ꯁꯣꯏꯗꯅ ꯗ꯭ꯌꯨꯇꯤ ꯇꯥꯕ ꯊꯣꯛꯅꯔꯛꯀꯅꯤ꯫ ꯑꯗꯨꯅ ꯌꯥꯔꯤꯕ ꯃꯈꯩ ꯑꯍꯤꯡ ꯑꯁꯤꯅ ꯂꯣꯏꯗ꯭ꯔꯤꯉꯩ ꯈꯨꯠꯂꯥꯏꯁꯤꯡ ꯑꯗꯨ ꯃꯐꯝ ꯑꯁꯤꯗꯒꯤ ꯄꯨꯊꯣꯛꯈꯤꯕꯁꯤ ꯇꯉꯥꯏ ꯐꯗꯦ꯫ ꯆꯠꯂꯤꯕ ꯂꯝꯕꯤꯗꯨ ꯃꯊꯛ ꯑꯃꯨꯛ ꯀꯥꯒꯅꯤ ꯃꯈꯥ ꯑꯃꯨꯛ ꯀꯨꯝꯒꯅꯤ꯫ ꯑꯗꯨꯝꯅ ꯇꯧꯔꯒ ꯆꯤꯡꯅꯨꯡ ꯑꯗꯨꯗ ꯑꯁꯝꯕ ꯂꯝꯕꯤ ꯊꯤꯔꯒ ꯑꯍꯤꯡ ꯑꯗꯨꯗ ꯂꯥꯛꯂꯤꯕꯗꯨ ꯂꯣꯛ ꯃꯆꯥ ꯑꯃꯒꯤ ꯃꯅꯥꯛꯇ ꯉꯥꯏꯍꯥꯛ ꯄꯣꯊꯥꯏ꯫ ꯂꯥꯛꯃꯤꯟꯅꯔꯤꯕ ꯅꯤꯄꯥ ꯑꯗꯨꯗꯤ ꯁꯣꯔ ꯃꯄꯤ ꯍꯣꯜꯂꯤ꯫ ꯈꯨꯠꯂꯥꯏꯁꯤꯡꯗꯨ ꯍꯦꯛ ꯊꯝꯕꯒ ꯑꯔꯪꯕ ꯏꯁꯤꯡ ꯃꯄꯥ ꯑꯃꯗꯒꯤ ꯈꯨꯖꯣꯛ ꯑꯅꯤ ꯑꯍꯨꯝ ꯊꯛꯆꯤꯜꯂꯤ꯫ ꯆꯤꯡꯁꯥꯡꯗꯤ ꯃꯅꯥꯛ ꯅꯛꯄꯗ ꯂꯩꯔꯤꯕ ꯅꯨꯡꯄꯥꯛ ꯑꯗꯨꯒꯤ ꯃꯊꯛꯇ ꯐꯝꯊꯔꯒ ꯑꯀꯣꯏꯕꯗꯨ ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯂꯩ꯫ ꯄꯨꯟꯁꯤ ꯏꯆꯦꯜ ꯑꯁꯤꯒꯤ ꯀꯔꯝꯕ ꯇꯣꯔꯕꯥꯟꯗ ꯀꯔꯝꯕ ꯃꯇꯝꯗ ꯀꯅꯥꯒ ꯊꯦꯡꯅꯒꯅꯤ ꯍꯥꯏꯕ ꯀꯅꯥꯁꯨ ꯈꯪꯕ ꯉꯝꯕ ꯅꯠꯇꯦ꯫ ꯃꯈꯜ ꯀꯌꯥꯒꯤ ꯄꯨꯟꯁꯤ ꯏꯆꯦꯜꯅ ꯃꯥꯒꯤ ꯃꯔꯝꯗ ꯆꯦꯟꯊꯔꯛꯄꯗ ꯇꯣꯔꯕꯥꯟ ꯑꯃꯗ ꯄꯨꯟꯁꯤ ꯏꯆꯦꯜ ꯀꯌꯥ ꯊꯦꯡꯅꯕꯁꯨ ꯌꯥꯎꯔꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯃꯇꯥꯡ ꯆꯥꯗꯕ ꯃꯇꯝꯗ ꯊꯦꯡꯅꯕ ꯏꯆꯦꯜꯁꯨ ꯀꯣꯡꯒꯥꯏꯅꯤ꯫ ꯏꯁꯤꯡ ꯏꯆꯥꯎ ꯃꯇꯝꯗ ꯊꯦꯡꯅꯕ ꯏꯆꯦꯜ ꯑꯣꯏꯔꯒꯅ ꯃꯥꯏꯀꯩ ꯈꯪꯗ ꯇꯥꯎꯊꯃꯤꯟꯅꯕ, ꯑꯃꯣꯠꯄꯗꯅ ꯊꯜꯂꯕ ꯄꯨꯟꯁꯤꯒꯤ ꯇꯣꯔꯕꯥꯟꯗ ꯊꯦꯡꯅꯕ ꯑꯣꯏꯔꯒꯅ ꯃꯆꯨ ꯑꯣꯜꯂꯕ ꯂꯥꯏꯖꯒꯨꯝ ꯃꯁꯛ ꯈꯪꯗꯅ ꯂꯣꯏꯈꯤꯕꯗ ꯀꯔꯤ ꯐꯤꯕꯝ ꯑꯣꯏꯍꯧꯒꯅꯤ?
ꯀꯅꯥꯅꯁꯨ ꯍꯥꯏꯕ ꯉꯝꯕ ꯅꯠꯇꯦꯗꯣ꯫ ꯑꯗꯨꯕꯨ ꯑꯩꯒꯤ ꯐꯖꯗꯕ ꯃꯇꯥꯡꯗ, ꯑꯩꯒꯤ ꯁꯣꯟꯊꯔꯕ ꯃꯇꯝꯗ ꯊꯋꯥꯏꯒꯤ ꯊꯋꯥꯏ ꯀꯅꯥꯗꯤ ꯊꯦꯡꯅꯗꯕ ꯑꯣꯏꯁꯅꯨ, ꯈꯪꯗꯕ ꯑꯣꯏꯁꯅꯨ ꯑꯃꯣꯠꯄꯗꯅ ꯊꯜꯂꯕ ꯑꯩꯒꯤ ꯄꯨꯟꯁꯤ ꯏꯆꯦ꯫ ꯅꯥꯊꯩꯗꯨꯅ ꯆꯠꯈꯤꯕ ꯑꯣꯏꯁꯅꯨ ꯑꯩꯒꯤ ꯁꯛꯇꯝ ꯎꯔꯒ, ꯑꯩꯒꯤ ꯈꯣꯡꯐꯝ ꯌꯦꯡꯂꯒ꯫ ꯑꯗꯨꯕꯨ ꯈꯣꯌꯨꯝ ꯃꯥꯒꯤ ꯊꯧꯁꯤꯜꯗꯤ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕꯒꯤ ꯋꯥꯈꯜꯅ ꯂꯥꯝꯕ ꯐꯪꯕ ꯅꯠꯇꯦꯗꯣ꯫ ꯄꯨꯟꯁꯤ ꯑꯁꯤꯅ ꯑꯃꯝꯕ ꯑꯍꯤꯡ ꯑꯣꯏꯗꯨꯅ ꯁꯨꯛꯂꯝꯃꯝꯂꯕ ꯆꯤꯡꯅꯨꯡ ꯃꯔꯛꯇ ꯂꯝꯕꯤ ꯃꯥꯡꯅ ꯆꯠꯂꯤꯉꯩ ꯄꯨꯛꯅꯤꯡ ꯍꯨꯔꯕ ꯊꯥꯖꯃꯥꯒꯤ ꯊꯥꯕꯜꯅ ꯄꯨꯟꯁꯤ ꯂꯝꯕꯤꯒꯤ ꯃꯦꯔꯥ ꯑꯣꯏ ꯂꯝꯖꯤꯡꯕꯤꯕꯗꯤ ꯈꯣꯌꯨꯝ ꯃꯥꯒꯤ ꯊꯧꯁꯤꯜꯅꯤ꯫ ꯁꯣꯝꯗꯅ ꯊꯥꯖꯗꯤ ꯑꯍꯤꯡ ꯑꯗꯨꯗ ꯂꯝꯕꯤ ꯃꯥꯡꯂꯦ, ꯊꯥꯡꯂꯤꯕ ꯈꯣꯡꯊꯥꯡꯗꯨ ꯀꯗꯣꯝꯗ ꯊꯥꯡꯒꯅꯤ ꯍꯥꯏꯕꯁꯨ ꯈꯪꯖꯤꯜꯂꯛꯇ꯭ꯔꯦ꯫ ꯑꯗꯨꯕꯨ ꯇꯨꯡ ꯍꯟꯗꯨꯅ ꯆꯠꯂꯒꯦ ꯍꯥꯏꯔꯒꯁꯨ ꯁꯣꯏꯗꯅ ꯂꯝꯕꯤꯗꯤ ꯃꯥꯡꯂꯒꯅꯤ꯫ ꯃꯤꯀꯨꯞ ꯑꯗꯨꯗ ꯃꯤꯍꯨꯜꯒꯤ ꯈꯣꯡꯖꯦꯜꯁꯨ ꯀꯟꯈꯠꯂꯛꯏ꯫ ꯑꯀꯤꯕꯅ ꯃꯁꯥ ꯄꯨꯝꯕꯁꯨ ꯂꯥꯡꯒꯣꯏ ꯆꯟꯁꯤꯜꯂꯛꯄꯒꯨꯝ ꯇꯧꯐꯝ ꯈꯪꯗ ꯃꯄꯤ ꯁꯤꯟꯊꯗꯨꯅ ꯂꯩ꯫ ꯑꯃꯝꯕ ꯑꯍꯤꯡꯒ ꯑꯣꯏꯕꯒ ꯆꯤꯡꯅꯨꯡꯒꯤ ꯂꯝꯕꯤ ꯑꯗꯨꯗ ꯃꯗꯣꯝ ꯂꯦꯞꯇꯨꯅ ꯂꯩꯔꯤꯕꯗꯨ ꯀꯅꯥꯅ ꯃꯥꯕꯨ ꯂꯣꯟꯅ ꯌꯦꯡꯂꯝꯒꯅꯤ? ꯁꯛꯈꯨꯗꯕ ꯀꯅꯥ ꯃꯥꯒꯤ ꯃꯅꯥꯛꯇ ꯂꯥꯛꯂꯝꯒꯅꯤ ꯍꯥꯏꯕ ꯈꯟꯖꯤꯜꯂꯨꯕꯗ ꯃꯁꯥꯗꯨ ꯇꯨ ꯆꯨꯡꯏ꯫ ꯀꯤꯃꯟꯕꯒꯤ ꯇꯧꯐꯝꯁꯨ ꯈꯪꯗ ꯀꯞꯂꯤꯕꯗꯨ ꯃꯈꯣꯜ ꯊꯣꯛꯄꯁꯨ ꯍꯧꯔꯛꯏ꯫ ꯄꯨꯛꯅꯤꯡꯗ ꯃꯤꯄꯥꯏꯕ ꯀꯌꯥꯅ ꯌꯣꯝꯁꯤꯜꯂꯒ ꯂꯦꯞꯇꯨꯅ ꯂꯩꯔꯤꯕꯗꯨ ꯇꯞꯅ ꯇꯞꯅ ꯂꯝꯕꯤꯗꯨ ꯌꯦꯡꯗꯅ ꯆꯠꯄꯗꯤ ꯂꯦꯞꯄ ꯅꯠꯇꯦ꯫ ꯑꯁꯨꯝꯅ ꯄꯨꯡ 1-2 ꯆꯠꯂꯕ ꯃꯇꯨꯡ ꯆꯠꯂꯝꯕ ꯂꯝꯕꯤꯗꯨ ꯂꯝꯕꯤ ꯑꯆꯧꯕ ꯑꯃꯗ ꯇꯥꯔꯛꯄꯗꯨꯗ ꯋꯥꯈꯜꯗꯨ ꯈꯪꯌꯥꯡ ꯌꯥꯡꯊꯣꯛꯏ꯫ ꯁꯣꯏꯗꯅ ꯆꯤꯡꯒꯤ ꯈꯨꯜ ꯑꯃꯗꯤ ꯇꯥꯔꯅꯤ ꯈꯪꯏ꯫ ꯊꯋꯥꯏ ꯑꯗꯨꯁꯨ ꯃꯤꯀꯨꯞ ꯑꯁꯤ ꯌꯧꯔꯒꯗꯤ ꯁꯣꯏꯗꯅ ꯍꯤꯡꯂꯒꯅꯤ ꯍꯥꯏꯕ ꯊꯥꯖꯕ ꯑꯃꯒ ꯂꯣꯏꯅꯅ ꯁꯣꯔ ꯑꯃ ꯁꯥꯡꯅ ꯍꯣꯟꯗꯣꯛꯏ꯫ ꯄꯨꯡ ꯈꯔꯒ ꯂꯦꯞꯇꯅ ꯆꯠꯂꯕꯗꯤ ꯑꯅꯛꯄ ꯈꯨꯜ ꯑꯃꯗꯗꯤ ꯁꯣꯏꯗꯅ ꯌꯧꯔꯅꯤ ꯍꯥꯏꯕ ꯈꯪꯏ꯫ ꯑꯗꯨꯕꯨ ꯃꯁꯥꯗꯨ ꯆꯥꯗꯕꯒ ꯑꯀꯤꯕꯒ ꯄꯨꯟꯁꯤꯟꯅꯕꯗ ꯋꯥꯃꯜꯂꯛꯄꯗꯒꯤ ꯊꯥꯡꯂꯤꯕ ꯈꯣꯡꯊꯥꯡꯗꯨ ꯀꯟꯅ ꯊꯥꯡꯕ ꯉꯝꯁꯤꯜꯂꯛꯇ꯭ꯔꯦ꯫ ꯑꯗꯨꯕꯨ ꯆꯤꯡꯅꯨꯡ ꯑꯁꯤꯗ ꯋꯥꯔꯦ ꯍꯥꯏꯅ ꯂꯩꯊꯣꯛꯄ ꯌꯥꯕꯁꯨ ꯅꯠꯇꯦꯗꯣ꯫ ꯋꯥꯔꯕꯁꯨ ꯋꯥꯅ ꯇꯞꯅ ꯇꯞꯅ ꯄꯟꯊꯨꯡ ꯑꯃ ꯌꯧꯗ꯭ꯔꯤꯕ ꯐꯥꯎꯕꯗꯤ ꯆꯠꯄ ꯇꯥꯕꯅꯤ꯫ ꯄꯨꯡ ꯈꯔꯒꯤ ꯃꯇꯨꯡꯗꯗꯤ ꯅꯣꯡꯁꯨ ꯉꯥꯜꯂꯒꯅꯤ꯫ ꯅꯣꯡꯉꯥꯜꯂꯝꯗꯥꯏ ꯑꯣꯏꯕꯒꯤ ꯊꯣꯏꯅꯁꯨ ꯃꯝꯁꯤꯜꯂꯛꯏ꯫ ꯑꯃꯝꯕ ꯃꯔꯛ ꯑꯗꯨꯗ ꯑꯁꯨꯝ ꯂꯥꯛꯄꯗ ꯂꯝꯕꯤꯒꯤ ꯅꯥꯀꯜ ꯑꯃꯗ ꯌꯨꯝ ꯃꯆꯥ ꯑꯃ ꯂꯩꯕꯒꯨꯝ ꯃꯃꯤ ꯁꯥꯃꯤ ꯎꯔꯛꯄꯗꯨꯗ ꯊꯥꯖ ꯆꯠꯂꯝꯕꯗꯨ ꯂꯦꯞꯂꯒ ꯌꯨꯝ ꯑꯗꯨꯗ ꯃꯨꯟꯅ ꯌꯦꯡꯏ꯫ ꯃꯤꯠꯅ ꯎꯔꯤꯕꯁꯤ ꯆꯨꯝꯂꯤꯕ꯭ꯔꯥ? ꯃꯐꯝ ꯑꯁꯤꯒꯤ ꯈꯨꯜ ꯇꯥꯕ ꯍꯧꯔꯕ꯭ꯔꯥ ꯍꯥꯏꯕꯗꯨ ꯈꯜꯂꯨꯕꯗ ꯋꯥꯈꯜꯗꯨ ꯍꯔꯥꯎꯃꯟꯕꯒꯤ ꯌꯨꯝ ꯑꯗꯨ ꯇꯝꯅ ꯈꯣꯡꯂꯩ ꯊꯨꯅ ꯂꯥꯛꯏ꯫ ꯑꯁꯨꯝ ꯆꯪꯁꯤꯜꯂꯛꯄꯗ ꯂꯧꯇꯥꯡ ꯁꯪ ꯑꯗꯨꯒꯤ ꯃꯅꯥꯛ ꯌꯧꯁꯤꯜꯂꯛꯄꯗꯗꯤ ꯀꯅꯥꯁꯨ ꯂꯩꯅꯗ꯭ꯔꯕ ꯏꯇꯦꯛ ꯇꯦꯛꯊꯔꯕ ꯁꯪ ꯃꯆꯥ ꯑꯃ ꯑꯣꯏꯔꯝꯕꯗꯨꯗ ꯁꯪꯗꯨꯗ ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯂꯩ꯫ ꯀꯅꯥꯒꯤ ꯂꯧꯇꯥꯡ ꯁꯪꯕꯨ ꯑꯣꯏꯔꯤꯕꯅꯣ? ꯃꯄꯨꯀꯅꯥ ꯂꯩꯔꯝꯒꯅꯤ ꯍꯥꯏꯅ ꯋꯥꯈꯜꯗ ꯈꯜꯂꯤ꯫ ꯑꯍꯤꯡ ꯑꯁꯤꯃ ꯃꯐꯝ ꯑꯁꯤꯗ ꯁꯩꯗꯥꯡꯖꯕꯗ ꯑꯀꯥꯏꯕ ꯂꯩꯇ꯭ꯔꯒꯗꯤ ꯑꯩꯕꯨ ꯁꯩꯗꯥꯡꯐꯝ ꯄꯤꯕꯤꯌꯨ꯫ ꯃꯤꯒꯤ ꯑꯣꯏꯔꯕꯁꯨ ꯈꯣꯌꯨꯝ ꯂꯥꯏꯕꯨ ꯑꯣꯏꯔꯒꯁꯨ ꯑꯩꯕꯨꯗꯤ ꯀꯟꯕꯤꯌꯨ꯫ ꯋꯥꯈꯜꯗ ꯃꯌꯥꯝ ꯑꯃ ꯈꯟꯅ ꯈꯟꯅ ꯁꯪ ꯑꯗꯨꯒꯤ ꯊꯣꯡꯖꯤꯜꯗ ꯇꯞꯅ ꯀꯥꯈꯠꯂꯛꯏ꯫ ꯂꯧꯇꯥꯡ ꯁꯪꯗꯨ ꯎꯄꯥꯛꯅ ꯁꯥꯕꯅꯤ, ꯊꯣꯏꯅ ꯆꯥꯎꯅ ꯅꯤꯡꯊꯤꯖꯅ ꯁꯥꯕꯁꯨ ꯅꯠꯇꯦ꯫ ꯃꯐꯝꯗꯨꯒꯤ ꯑꯅꯛꯄ ꯈꯨꯜꯗꯒꯤ ꯈꯨꯟꯖꯥꯁꯤꯡꯅ ꯂꯧ ꯄꯥꯟꯕ ꯃꯇꯝꯗ ꯂꯧꯗ ꯂꯥꯛꯄꯗ ꯁꯤꯖꯤꯟꯅꯅꯕ ꯁꯥꯕ ꯁꯣꯏꯗꯅ ꯑꯣꯏꯔꯝꯒꯅꯤ꯫ ꯋꯥꯈꯜꯗꯨ ꯈꯟꯅ ꯈꯟꯅ ꯑꯁꯨꯝ ꯆꯪꯁꯤꯜꯂꯛꯄꯗ ꯁꯪꯗꯨꯗꯤ ꯊꯣꯡꯖꯤꯜ ꯌꯧꯔꯦ꯫ ꯑꯗꯨꯕꯨ ꯊꯣꯡꯗꯨꯁꯨ ꯂꯣꯟꯗꯦ꯫ ꯏꯆꯝ ꯆꯝꯕ ꯄꯣꯅꯥ ꯑꯃ ꯊꯥꯔꯒ ꯂꯩꯔꯝꯂꯤꯕꯗꯨ ꯇꯞꯅ ꯍꯥꯡꯗꯣꯛꯂꯒ ꯃꯅꯨꯡꯗ ꯆꯪꯂꯛꯏ꯫ ꯊꯥꯕꯜ ꯃꯉꯥꯜ ꯑꯗꯨꯗ ꯃꯅꯨꯡꯒꯤ ꯐꯤꯕꯝ ꯑꯗꯨ ꯍꯥꯏꯐꯦꯠ ꯌꯦꯡꯏ꯫ ꯃꯌꯦꯛ ꯁꯦꯡꯅ ꯎꯕꯗꯤ ꯉꯝꯗꯦ, ꯑꯗꯨꯕꯨ ꯀꯥ 2 ꯂꯩ ꯍꯥꯏꯕꯗꯤ ꯈꯪꯏ꯫ ꯊꯥꯖ ꯁꯪ ꯑꯗꯨꯒꯤ ꯐꯤꯕꯝꯗꯨ ꯎꯕꯗ ꯃꯤꯄꯥꯏꯕꯅ ꯃꯈꯣꯡꯗꯨ ꯊꯥꯡꯖꯤꯟꯕꯁꯨ ꯉꯝꯗꯦ꯫ ꯊꯣꯡꯖꯤꯜ ꯃꯌꯥ ꯑꯗꯨꯗ ꯇꯨꯃꯤꯟꯅ ꯂꯦꯞꯂꯒ ꯂꯩ꯫ ꯀꯥꯗꯨꯒꯤ ꯑꯀꯣꯏꯕꯗꯨ ꯑꯁꯨꯝ ꯀꯣꯏꯅ ꯌꯦꯡꯂꯛꯄꯗ ꯁꯒꯥꯏ ꯁꯥꯕ ꯑꯃꯗꯒꯤ ꯀꯔꯤꯅꯣ ꯈꯔ ꯌꯥꯟꯊꯔꯛꯄꯗꯨ ꯎꯕꯗ ꯑꯉꯥꯡ ꯃꯆꯥꯒꯤ ꯃꯈꯣꯡ ꯃꯥꯟꯕꯗꯨꯗ ꯊꯥꯖ ꯈꯪꯄ꯭ꯔꯦꯛ ꯈꯪꯏ꯫ ꯃꯃꯤꯠ ꯃꯅꯥꯗꯨ ꯂꯥꯎꯊꯣꯛꯂꯒ ꯂꯩꯔꯤꯕꯗꯨꯗ ꯃꯨꯟꯅ ꯌꯦꯡꯁꯤꯜꯂꯤ꯫ ꯃꯤꯍꯨꯜ ꯑꯗꯨꯁꯨ ꯆꯣꯡꯕꯅ ꯃꯈꯣꯜ ꯊꯣꯛꯀꯗꯧꯔꯕꯅꯤ꯫ ꯃꯁꯥ ꯄꯨꯝꯕꯁꯨ ꯅꯤꯛꯄꯒꯤ ꯅꯤꯡꯊꯤꯖꯅ ꯂꯦꯞꯄ ꯉꯝꯗ꯭ꯔꯦ꯫ ꯃꯃꯥꯏ ꯃꯃꯤꯠꯁꯨ ꯕꯪ ꯁꯥꯒꯠꯄ ꯍꯧꯔꯦ꯫ ꯃꯁꯥꯗꯨꯁꯨ ꯆꯣꯛꯊꯕꯅ ꯃꯈꯣꯡ ꯐꯥꯎꯕ ꯂꯦꯡꯅꯤꯡꯗ꯭ꯔꯦ꯫ ꯃꯐꯝ ꯑꯁꯤꯗ ꯂꯩꯔꯁꯤꯔꯥ ꯀꯝꯗꯧꯁꯤꯒꯦ ꯍꯥꯏꯅ ꯋꯥꯈꯜ ꯉꯥꯏꯍꯥꯛ ꯈꯜꯂꯒ ꯂꯩꯔꯤꯉꯩ
ꯃꯄꯥꯟꯗ ꯀꯅꯥꯒꯨꯝꯕ ꯈꯔ ꯂꯥꯛꯄꯒꯤ ꯁꯃꯤꯟ ꯐꯪꯕꯗꯨꯗ ꯊꯥꯖ ꯃꯁꯥꯗꯨ ꯁ꯭ꯋꯥꯏ ꯂꯥꯎꯏ, ꯃꯃꯤꯠ ꯃꯅꯥꯁꯨ ꯆꯞ ꯌꯨꯡꯈ꯭ꯔꯦ꯫ ꯑꯃꯝꯕ ꯃꯔꯛ ꯑꯗꯨꯗ ꯃꯈꯣꯜ ꯑꯗꯨꯁꯨ ꯑꯁꯨꯝ ꯅꯛꯁꯤꯜꯂꯛꯄ ꯑꯗꯨꯗ ꯊꯥꯖ ꯇꯧꯐꯝ ꯈꯪꯗ ꯀꯥꯗꯨꯒꯤ ꯀꯥꯆꯤꯜ ꯑꯃꯗ ꯆꯦꯟꯁꯤꯜꯂꯒ ꯇꯨꯃꯤꯟꯅ ꯂꯣꯠꯇꯨꯅ ꯂꯩ꯫ ꯀꯨꯏꯍꯧꯗꯦ, ꯀꯅꯥꯒꯨꯝꯕ ꯈꯔ ꯆꯪꯂꯛꯂꯒ ꯊꯣꯡꯗꯣ ꯍꯥꯡꯗꯣꯔꯛꯄꯗꯨꯗ ꯊꯥꯖꯗꯤ ꯃꯤꯍꯨꯜ ꯁꯨꯗ꯭ꯔꯦ꯫ ꯇꯧꯐꯝ ꯈꯪꯗ ꯃꯈꯨꯠꯇ ꯄꯥꯏꯔꯛꯂꯤꯕ ꯈꯥꯎ ꯃꯆꯥꯗꯨ ꯆꯦꯖꯦꯠ ꯀꯣꯟꯁꯤꯜꯂꯒ ꯃꯃꯤꯠ ꯃꯅꯥ ꯆꯞ ꯌꯨꯡꯅ ꯂꯩ꯫ ꯀꯅꯥꯕꯨ ꯑꯣꯏꯔꯤꯒꯕ ꯃꯐꯝ ꯑꯁꯤꯗ, ꯄꯨꯡꯐꯝ ꯑꯁꯤꯗ ꯂꯥꯛꯂꯤꯕꯁꯤ ꯍꯥꯏꯅ ꯋꯥꯈꯜꯗ ꯈꯜꯂꯤ꯫ ꯑꯗꯨꯕꯨ ꯂꯥꯛꯂꯤꯕꯗꯨ ꯀꯅꯥꯅꯣ ꯍꯥꯏꯕ ꯌꯦꯡꯕꯒꯤ ꯄꯥꯡꯒꯜꯗꯤ ꯊꯥꯖ ꯃꯉꯣꯟꯗ ꯂꯩꯇꯦ꯫ ꯀꯅꯥ ꯑꯣꯏꯔꯕꯅꯣ, ꯃꯤꯕꯨ ꯑꯣꯏꯔꯤꯕ꯭ꯔꯥ ꯂꯥꯏꯕꯨ ꯑꯣꯏꯔꯤꯕ꯭ꯔꯥ ꯍꯥꯏꯕꯗꯨ ꯋꯥꯈꯜꯗ ꯈꯜꯂꯤ꯫ ꯑꯃꯝꯕ ꯃꯔꯛ ꯑꯗꯨꯗ ꯑꯗꯨꯛ ꯅꯤꯄꯥꯏꯖꯅ ꯐꯝꯂꯤꯕꯗꯨ ꯃꯆꯤ ꯐꯥꯎꯕ ꯂꯦꯡꯕ ꯉꯝꯗꯅ ꯂꯩꯔꯤꯉꯩ ꯅꯤꯄꯥ ꯑꯃ ꯆꯪꯂꯛꯄꯗꯨꯗ ꯊꯥꯖ ꯃꯃꯤꯠ ꯃꯅꯥ ꯂꯪꯊꯣꯛꯏ, ꯃꯤꯍꯨꯜ ꯑꯗꯨꯁꯨ ꯑꯔꯣꯏꯕꯤꯗ ꯆꯣꯡꯕ ꯍꯧꯔꯤ꯫ ꯃꯤꯀꯨꯞ ꯑꯁꯤꯗ ꯃꯥꯒꯤ ꯄꯨꯟꯁꯤ ꯂꯣꯏꯔꯗ꯭ꯔꯥ ꯍꯥꯏꯅꯁꯨ ꯋꯥꯈꯜ ꯖꯥꯠ ꯀꯌꯥ ꯑꯃ ꯈꯜꯂꯤ꯫ ꯀꯤꯃꯟꯕꯅ ꯆꯪꯂꯛꯂꯤꯕ ꯅꯨꯄꯥ ꯑꯗꯨꯗ ꯌꯦꯡꯕꯒꯤ ꯊꯧꯅꯥꯁꯨ ꯂꯩꯇꯦ꯫ ꯇꯧꯐꯝ ꯈꯪꯗ ꯃꯃꯤꯠ ꯃꯅꯥ ꯆꯦꯖꯦꯠ ꯎꯏꯁꯤꯟꯗꯨꯅ ꯈꯥꯡꯉꯤ꯫ ꯑꯗꯨꯕꯨ ꯑꯃꯝꯕ ꯑꯍꯤꯡ ꯑꯣꯏꯕꯒ ꯅꯤꯄꯥ ꯑꯗꯨꯁꯨ ꯈꯔ ꯇꯍꯥ ꯆꯪꯂꯛꯄꯒ ꯀꯗꯥꯏꯗ ꯀꯅꯥ ꯂꯩꯔꯤꯕ ꯍꯥꯏꯕ ꯌꯦꯡꯂꯝꯗ ꯀꯥꯆꯤꯟ ꯑꯃꯗ ꯂꯩꯔꯤꯕ ꯕꯣꯛꯁꯇꯨ ꯂꯧꯔꯒ ꯑꯃꯨꯛ ꯊꯣꯛꯈꯤ꯫ ꯍꯧꯖꯤꯛꯇꯗ ꯊꯥꯖꯗꯨ ꯊꯤꯡꯒꯠꯂꯝꯕ ꯁꯣꯔꯗꯨ ꯍꯣꯟꯗꯣꯔꯛꯂꯒ ꯇꯨꯃꯤꯟꯅ ꯑꯃꯨꯛ ꯂꯩ꯫ ꯍꯟꯗꯛꯃꯨꯛꯇꯤ ꯊꯥꯖ ꯃꯊꯪꯒꯤ ꯀꯥ ꯑꯗꯨꯗ ꯂꯩꯔꯤꯕ ꯃꯤꯑꯣꯏꯁꯤꯡꯗꯨ ꯀꯅꯥ ꯀꯅꯥꯅꯣ ꯍꯥꯏꯕ ꯈꯪꯅꯤꯡꯂꯛꯄꯗꯒꯤ ꯐꯛꯂꯥꯡꯒꯤ ꯑꯍꯣꯕꯗ ꯂꯣꯟꯅ ꯌꯦꯡꯉꯤ꯫ ꯃꯃꯤ ꯁꯥꯃꯤ ꯑꯃꯨꯕ ꯁꯛꯇꯝ ꯑꯅꯤꯅ ꯂꯦꯞꯂꯒ ꯀꯔꯤꯅꯣ ꯈꯔ ꯇꯧꯔꯤꯕꯗꯨ ꯈꯪꯅꯤꯡꯅ ꯃꯨꯟꯅ ꯌꯦꯡꯁꯤꯜꯂꯨꯏ꯫ ꯑꯗꯨꯕꯨ ꯁꯨꯝ ꯌꯦꯡꯁꯤꯜꯂꯨꯕꯗ ꯅꯤꯄꯥ ꯑꯅꯤꯗꯨꯅ ꯇꯧꯔꯤꯕꯗꯨ ꯎꯕꯗ ꯊꯥꯖ ꯃꯈꯨꯠꯅ ꯃꯆꯤꯟ ꯃꯦꯜꯂꯒ ꯂꯩꯈ꯭ꯔꯦ꯫ ꯅꯤꯄꯥ ꯑꯅꯤꯗꯨꯒꯤ ꯃꯔꯛꯇꯒꯤ ꯑꯃꯅ ꯄꯨꯔꯛꯂꯤꯕ ꯕꯣꯛꯁ ꯑꯗꯨ ꯍꯥꯡꯗꯣꯛꯂꯒ ꯃꯅꯨꯡꯗ ꯌꯥꯎꯔꯤꯕ ꯈꯨꯠꯂꯥꯏꯁꯤꯡꯗꯨ ꯃꯊꯪ ꯂꯧꯊꯣꯔꯛꯄꯗꯨꯗ ꯊꯥꯖ ꯃꯃꯤꯠ ꯃꯅꯥ ꯆꯞ ꯌꯨꯡꯉꯤ꯫ ꯃꯐꯝ ꯑꯁꯤꯗ ꯏꯂꯤꯒꯦꯜ ꯑꯣꯏꯕ ꯄꯣꯠꯂꯝ ꯀꯌꯥ ꯑꯃꯁꯨ ꯕꯤꯖꯤꯅꯦꯁ ꯇꯧꯏ ꯍꯥꯏꯕ ꯃꯌꯥꯝꯅ ꯍꯥꯏꯅꯕꯗꯤ ꯇꯥꯏ꯫ ꯑꯗꯨꯕꯨ ꯑꯁꯨꯝꯅ ꯃꯤꯠꯅ ꯈꯣꯡꯅ ꯎꯕꯗꯤ ꯑꯃꯨꯛꯇ ꯐꯥꯎꯕ ꯎꯗ꯭ꯔꯤꯕ ꯑꯣꯏꯕꯅ ꯊꯥꯖ ꯃꯃꯤꯠꯅ ꯎꯔꯤꯕꯗꯨ ꯊꯥꯖꯕ ꯉꯝꯗꯦ꯫ ꯀꯔꯤꯅꯣ ꯍꯥꯏꯕꯗꯨ ꯍꯦꯟꯅ ꯈꯪꯅꯤꯡꯂꯛꯇꯨꯅ ꯑꯍꯣꯕ ꯑꯗꯨꯗ ꯅꯞꯁꯤꯜꯂꯒ ꯌꯦꯡꯗꯨꯅ ꯂꯩꯔꯤꯉꯩ ꯋꯥꯡ ꯆꯥꯎꯔꯕ ꯅꯨꯄꯥ ꯑꯗꯨꯅ ꯕꯣꯛꯁ ꯃꯅꯨꯡꯗꯒꯤ ꯅꯣꯡꯃꯩ ꯑꯃꯠꯇ ꯄꯥꯏꯈꯠꯂꯒ ꯃꯥꯕꯨ ꯇꯝꯅ ꯑꯦꯝ ꯇꯧꯔꯛꯄꯗꯨꯗ ꯊꯥꯖ ꯈꯪꯄ꯭ꯔꯦꯛ ꯈꯪꯅ ꯃꯁꯥꯗꯨ ꯍꯟꯗꯣꯛꯏ, ꯑꯗꯨꯒ ꯃꯈꯨꯠꯅ ꯃꯆꯤꯟ ꯃꯦꯜꯂꯒ ꯂꯩꯈ꯭ꯔꯦ꯫ ꯉꯥꯏꯍꯥꯛ ꯑꯗꯨꯝꯅ ꯂꯩꯔꯤꯉꯩ ꯃꯤꯀꯨꯞ ꯈꯔꯒꯤ ꯃꯅꯨꯡꯗ ꯃꯄꯥꯟꯗ ꯒꯥꯔꯤ ꯂꯥꯛꯄꯒꯤ ꯃꯈꯣꯜꯗꯨ ꯇꯥꯕꯗ ꯊꯥꯖ ꯐꯛꯂꯥꯡꯒꯤ ꯑꯍꯣꯕꯗꯨꯗꯒꯤ ꯃꯨꯟꯅ ꯑꯃꯨꯛ ꯌꯦꯡꯂꯒ ꯂꯩ꯫ ꯒꯥꯔꯤꯗꯨ ꯈꯥꯝꯈꯤꯕ ꯃꯤꯀꯨꯞ ꯑꯃꯒꯤ ꯃꯅꯨꯡꯗ ꯅꯤꯄꯥ ꯑꯃ ꯆꯪꯂꯛꯂꯒ ꯂꯝꯌꯥꯏꯗ ꯊꯝꯂꯤꯕ ꯕꯣꯛꯁ ꯑꯅꯤꯗꯨ ꯅꯤꯄꯥ ꯑꯅꯤ ꯑꯗꯨꯒ ꯃꯊꯪ ꯊꯥꯡꯗꯣꯛꯃꯤꯟꯅꯈ꯭ꯔꯦ꯫ ꯑꯗꯨꯒ ꯅꯥꯀꯜ ꯑꯃꯗ ꯂꯦꯞꯂꯤꯕ ꯋꯥꯡ ꯆꯥꯎꯕ ꯅꯤꯄꯥ ꯑꯗꯨꯁꯨ ꯑꯔꯣꯏꯕ ꯕꯣꯛꯁꯇꯨ ꯍꯦꯛ ꯄꯨꯊꯣꯛꯈꯤꯕꯒ ꯀꯥ ꯃꯅꯨꯡꯗꯒꯤ ꯊꯣꯛꯈꯤꯒꯦ ꯇꯧꯕꯗꯨ ꯊꯥꯖ ꯑꯍꯣꯕ ꯑꯗꯨꯗꯒꯤ ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯂꯩ꯫ ꯍꯧꯖꯤꯛꯇꯗ ꯊꯥꯖ ꯁꯣꯔꯗꯨ ꯅꯦꯅꯥ ꯇꯥꯅ ꯍꯣꯟꯗꯣꯛꯏ꯫ ꯃꯤꯀꯨꯞ ꯈꯔꯒꯤ ꯃꯃꯥꯡꯗ ꯎꯈꯤꯕ ꯃꯌꯥꯝ ꯑꯗꯨꯁꯨ ꯃꯪꯂꯥꯟ ꯑꯃꯒꯤ ꯋꯥꯔꯤꯅꯤ ꯍꯥꯏꯅ ꯈꯟꯗꯣꯛꯂꯒꯦ ꯈꯜꯂꯤ꯫ ꯑꯗꯨꯕꯨ ꯈꯪꯍꯧꯗꯦ, ꯃꯤꯀꯨꯞ ꯑꯃꯒꯤ ꯃꯅꯨꯡꯗ ꯁꯥꯍꯨꯝ ꯑꯀꯟꯕ ꯑꯃꯅ ꯄꯥꯏꯁꯤꯜꯂꯛꯂꯒ ꯊꯥꯖꯒꯤ ꯉꯛꯁꯝ ꯃꯄꯥ ꯑꯗꯨꯗ ꯅꯣꯡꯃꯩ ꯅꯝꯂꯛꯄꯗꯨꯗ ꯃꯁꯥꯗꯨ ꯈꯪꯄ꯭ꯔꯦꯛ ꯈꯪꯉꯤ꯫